Hello everyone. Once again, do mayam kenone ngasidi aina aina keno to zo je phanik loan bagi natre ngasidi ngasai fi loan gi ba ngasigi ngasai fi loan gi bagi kenone phanik sing ado ngasidi muka phanik na nam noina keno to jarake muka phanik noina nam na mayam da ujarake aduga design di makhan ani katani phanik machu manade aduga mayam hanna hai na juwarau bigano keno to je mayam koi video yengbiramga topi rivision housing support to biboina subscribe button do number call bigano subscribe button nambiramu haina ai mayam form da nolongna haijari adudi mayam video je yam sangaluije sum boring surakani phanik lomba tabnina phanik singdo ai usarake aduga mayam amana ai sentok sa hoge ko phanik se kenone ai phanik se aina yonaba nate mina ingonda lo na fiji piramba aduga loan ba aina aron man khak lahoba aduna mayamna phanik ki price haibira o haibado phanik ki price se ai haujimaki oina de aina fi collect tawraga lolaga yondribanina madugi price ti ai tasengna keno tawzaro haitare haijaro haitare koigi aina fi lauraga lolaga aina yonba ngamaba matamda ada haijage kaigino de hojikse aina fi la laibanina पोसे इसे सिनादे अदुना फीजे अखोइना हजिक तसेंगना हाबदा हजिक लोलिबा फीजे लुहोंबगुंबा अदुगी ललोंबिना मीगी लुहोंबगी फी तरा सिंगाई सिगी फी तरा जिंदंग लोलाओ सिन ललोंबिजो हजिक पोचे मरांग काइना सितबनिना फी लोलोना काइना पिरक्तेबा अदुना फी लोलोना काइना पिरक्तबनिना आइजु अखोइजु केनो तौदे फी मोइना दे अखोइदा फी लौसलवाय अखोइना जो फी लौसलगा अमु योनबदो द मेसिंगा लौसलुबा कुइद्रिंगाइगी ओइबनिना केनो तौदे हाइतारे आइजु फी कन्ना लौसनबा ngamda हाइतारे पैसागी प्रॉब्लम खरा मायोक नै हाइतारे अदुगिनि आइगी अरोमनगी ओइनदी 600 फनेक अमा लोनबदा अदुगा अमना एड्रेस लेफम हंबिरकदुना थौबाल अथोपा मयाय लेकाय अदुगा आइगी फोन नंबर दुना डिस्क्रिप्शन दा हापसरमगे डिस्क्रिप्शन दा चेक तौबिरो फोन नंबर दुना अदो मयाम आई केनो तौजरागे फनेक आई अहामदा सि मयाम नामुकसु उग्रब फनेक निको अइना पुखस येंगलक तुजे सिजे सिदा इन हाइनिंग जते कैसुनते सिगी खोइजे मा मुन्ना येंबियोबा राउंड खरा ताबा वाटपने ओबे लोइबने सिदा इन हाइनिंग इज अदो मी अतोपा कंप्लेन तौबा लay कोइ मोइद अमदा लोलुबा अमदा मेसिन जे खर लैनबा यावनरबनिना मोइद लोलुबदी राउंड लाई मोइद लोलुबना ओबे लाई सुमाइना हाइबा लेबा अदो सिदा ओबे लैजे कैगिना गंदा सिगी मपान हाइबसे सिगी मागे अमुबगी गैपिंग जे पांदोंगनी कारगी गैपिंग जे खरा केनो तौवेबा पिएबा कोइगी केनोगी मपान हाइबा अमा कोइ मयांगी हौजिंग नॉर्मल ओइना चनरीबा मपान हाइबा जिदगी खितंग पिएबा अदुना कोइना डिजाइन साबा मतंदा नॉर्मल ओइबा सामुंग चावबा डिजाइन दो सुमाइ पिक्थालेबा आदि कयाइने मपान हाइबगी मसागी चावजगदब डिजाइन दो खर पिक्थालेबा पिक्थालगा सारबनिना पिक्थालअबनिना मेसिन दो कोइना पिक्थालअबनिना साबददी चावना सागिबा अदो मपानजिना पिक्पनिना माइ पिक्थारकपनिना ओबेल ओइबनेबा सिगी थमालेना जिदा लोलिबा केनोसे खोइजे अदुना केनोसे खोइजे खितंग ओबेल ओइबने सुमाइना डिजाइन सुमाइना का चेंथोक चेंजे लै नॉर्मल ओइना दुम लैरगदी ngसागी राउंड ओइना दुम उगनेबा अदुनि सिगी खोइजिदा आइना मयामदा चममनबा ककैदो आइना कोकनबा सिगी केनोसे खंकटपनि अदुगा मथंजिना कोइगी मयामना हाइनबा केनोदो सिजे अपाबदुनिको तै उलक्के सिगी फीजे कोइगी केनोदोनि करी मुका मपान हाइबा मुका अपाबा ngसागी कोइ 1 ply 0 अदुमा नतेको सिगी फीजे अदुगा सिदा लोलिबा डिजाइन जिना लाइट से किता केनो तौबा थरोइ मनिंग सिना थरोइ मनिंग कवे सिगी डिजाइन जिना थरोइ मनिंग का पाथोलके कोय सिजो नु मयाम नु फजाबनि को समना
ꯊꯔꯣꯏ ꯃꯅꯤꯡ ꯃꯥꯒꯤ ꯁꯦꯠꯇꯤꯡꯁꯤꯒ ꯔꯦꯠꯀ ꯖꯦꯂꯦꯝꯕꯨ ꯍꯥꯏꯒꯗ꯭ꯔꯥ ꯁꯤꯒ ꯊꯥꯕꯅꯤ. ꯁꯤ ꯁꯪ ꯑꯣꯏꯔꯕ ꯐꯅꯦꯛꯅꯤ, ꯑꯗꯨꯝ ꯌꯥꯔꯦ. ꯑꯗꯨꯒ ꯐꯅꯦꯛꯁꯤ ꯁꯤ ꯃꯔꯥꯛ ꯑꯃꯅꯤ. ꯑꯗꯣ ꯃꯥꯒ ꯇꯥꯏꯃꯤꯟꯅꯕꯗ ꯂꯣꯟꯃꯤꯟꯅꯕ ꯍꯥꯏꯕꯗꯤ ꯁꯨꯝꯕ ꯐꯅꯦꯛꯁꯤꯗꯤ ꯁꯥꯡꯅ ꯂꯣꯟꯗꯦ, ꯃꯔꯥꯛ ꯑꯣꯏꯅ ꯂꯣꯜꯂꯤ. ꯑꯗꯨꯅ ꯃꯔꯥꯛ ꯑꯣꯏꯅ ꯂꯣꯟꯕꯅꯤꯅ ꯁꯤꯅ ꯃꯥꯒ ꯂꯣꯟꯃꯤꯟꯅꯕ, ꯃꯥꯒ ꯃꯔꯥꯛ ꯑꯣꯏꯃꯤꯟꯅꯕ ꯍꯥꯏꯇꯥꯔꯦ. ꯀꯩꯅꯣ ꯄꯦꯟꯁꯤꯜ ꯀꯂꯔꯒ ꯒ꯭ꯔꯤꯟꯒ ꯁꯤꯁꯦ ꯍꯥꯏꯐꯦꯠ ꯀꯩꯅꯣꯁꯦ ꯄꯦꯟꯁꯤꯜ ꯀꯂꯔꯒ ꯒ꯭ꯔꯤꯟꯒꯅꯤ ꯁꯤꯅ. ꯑꯗꯨꯒ ꯀꯩꯅꯣ ꯃꯥꯁꯨ ꯍꯥꯏꯐꯦꯠ ꯄꯥꯛꯊꯣꯛꯍꯜꯂꯛꯀꯦ ꯑꯩ. ꯂꯩ. ꯁꯤꯅ ꯊꯔꯣꯏ ꯃꯅꯤꯡ ꯗꯤꯖꯥꯏꯟ ꯍꯥꯏꯕꯗꯨꯅꯤ ꯃꯌꯥꯝ, ꯊꯔꯣꯏ ꯃꯅꯤꯡ ꯗꯤꯖꯥꯏꯟ ꯍꯥꯏꯕꯗꯣ. ꯑꯗꯨꯒ ꯅꯦꯛꯁꯇ ꯑꯩꯅ ꯄꯨꯈꯠꯂꯛꯇꯣꯏꯁꯤꯅ ꯄꯤꯡ, ꯕꯦꯕꯤ ꯄꯤꯡ ꯃꯆꯨ. ꯕꯦꯕꯤ ꯄꯤꯡꯗꯤ ꯈꯤꯇꯪ ꯌꯥꯛꯁꯟꯕ. ꯑꯗꯣ ꯃꯥꯏ ꯁꯦꯠꯇꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯄꯤꯔꯦ. ꯁꯤꯃꯛꯀꯤ ꯂꯪꯁꯦ ꯈꯤꯇꯪ ꯋꯥꯕ, ꯁꯤꯒ ꯆꯥꯟꯅꯕ ꯍꯥꯏꯇꯥꯔꯦ. ꯁꯤꯒ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯟꯅꯕ ꯑꯣꯏꯕꯀꯣ. ꯀꯩꯅꯣ ꯁꯤꯒꯤ ꯃꯌꯦꯛꯁꯦ ꯀꯩꯅꯣ ꯈꯪꯗꯦ, ꯃꯆꯨ ꯑꯅꯤ ꯈꯛꯇꯅꯤ, ꯃꯃꯤꯡ ꯈꯪꯗꯦ ꯍꯥꯏꯕ. ꯑꯩꯅ ꯁꯥꯖꯈꯤꯕꯅꯦ ꯑꯗꯣ ꯃꯃꯤꯡ ꯈꯪꯗꯦ. ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯤꯅ ꯄꯥꯝꯃꯦ, ꯗꯤꯃꯥꯟ ꯂꯥꯛꯄꯗꯒꯤ ꯑꯩꯅ ꯁꯥꯔꯒ ꯁꯥꯈꯤꯕꯅꯦ. ꯑꯗꯨꯝ ꯂꯣꯟꯕꯅꯤꯁꯦ. ꯃꯆꯨ ꯑꯅꯤ ꯈꯛꯇꯅꯤ. ꯁꯨꯃꯥꯏꯅ ꯐꯨꯜꯕ ꯄꯨꯂꯞ ꯑꯣꯏꯅ ꯐꯨꯜꯂꯦꯀꯣ. ꯑꯗꯨꯒ ꯃꯥꯒ ꯄꯥꯃꯤꯟꯅꯕꯗꯅ ꯁꯦ ꯖꯦꯂꯦꯝꯕꯨ ꯃꯆꯨ ꯀꯣ, ꯖꯦꯂꯦꯝꯕꯨ ꯃꯆꯨ ꯂꯩ. ꯖꯦꯂꯦꯝꯕꯨ ꯃꯆꯨꯒ, ꯑꯗꯨꯒ ꯃꯃꯤꯠꯁꯤꯅ ꯑꯩꯈꯣꯏꯒꯤ ꯖꯔꯤꯅ ꯀꯥꯞꯄꯦ. ꯖꯔꯤ, ꯑꯔꯪꯕ ꯖꯔꯤꯅꯤ ꯁꯤꯗ ꯃꯃꯤꯠ ꯀꯥꯞꯄꯤꯁꯦ. ꯂꯥꯏꯠꯁꯤꯅ ꯈꯔ ꯋꯥꯡꯅ ꯎꯔꯕ꯭ꯔꯥ? ꯋꯥꯡꯅ ꯎꯔꯝꯗꯧ ꯃꯥꯜꯂꯦ ꯂꯥꯏꯠꯁꯤꯅ. ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ. ꯑꯗꯨꯅꯤ ꯁꯤꯅ ꯖꯦꯂꯦꯝꯕꯨ ꯃꯆꯨ. ꯑꯗꯨꯒ ꯌꯦꯜꯂꯣꯗ ꯑꯃꯒ ꯂꯥꯁ ꯑꯣꯏꯅ ꯎꯠꯆꯔꯝꯒꯦ. ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯦꯜꯂꯣ ꯍꯥꯏꯁꯦ ꯉꯥꯊꯣꯡ ꯃꯆꯨ ꯍꯥꯏꯒꯗ꯭ꯔꯥ. ꯑꯗꯣ ꯃꯥꯁꯨ ꯖꯔꯤ, ꯃꯥꯒꯤ ꯐꯅꯦꯛꯁꯤꯒꯤ ꯀꯩꯅꯣꯁꯦ ꯖꯔꯤ ꯌꯥꯎꯋꯦꯕ. ꯖꯔꯤ ꯑꯔꯪꯕ ꯎꯗ꯭ꯔꯥ? ꯑꯗꯨꯅ ꯃꯌꯥꯏꯁꯦ ꯖꯔꯤꯁꯦ ꯒꯣꯜ ꯑꯅꯝꯕꯅ ꯊꯧꯅꯕꯅꯦ ꯃꯅꯤꯄꯨꯔꯗꯗꯤ. ꯑꯗꯣ ꯑꯩꯒꯤꯗꯤ ꯀꯩꯅꯣꯅ ꯑꯣꯏꯅ ꯊꯧꯔꯦ, ꯁꯤꯁꯤꯅ ꯑꯣꯏꯅ, ꯑꯔꯪꯕꯁꯤꯅ ꯑꯔꯪꯕ ꯀꯥꯞꯄꯦꯅ. ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯐꯅꯦꯛꯁꯦ ꯁꯤ ꯂꯩꯔꯦ. ꯑꯃꯨꯛꯀ ꯎꯠꯆꯔꯝꯒꯦ. ꯁꯤꯗ ꯂꯩꯔꯦ. ꯑꯗꯨꯗꯒꯤ ꯖꯦꯂꯦꯝꯕꯨ ꯃꯆꯨ ꯑꯃ ꯂꯩꯔꯦ. ꯑꯗꯨꯗꯒꯤ ꯄꯤꯡ ꯃꯆꯨ ꯑꯃ ꯂꯩꯔꯦ. ꯑꯗꯨꯗꯒꯤ ꯊꯔꯣꯏ ꯃꯅꯤꯡꯗ ꯒ꯭ꯔꯤꯟꯒ ꯀꯩꯅꯣꯒ ꯄꯦꯟꯁꯤꯜꯒ, ꯑꯗꯒꯤ ꯏ ꯃꯆꯨꯅꯦ, ꯄꯦꯟꯁꯤꯜ ꯀꯂꯔ ꯅꯠꯇꯦ, ꯍꯤꯒꯣꯛꯅꯦ. ꯁꯤ ꯑꯃ ꯂꯩꯔꯦ. ꯑꯗꯨꯒꯤ ꯉꯁꯥꯏꯒꯤ ꯈꯣꯏꯗꯨꯒ. ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤꯁꯨ ꯌꯥꯝ ꯁꯥꯡꯉꯅꯤ, ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ. ꯑꯗꯣ ꯃꯌꯥꯝ ꯑꯩ ꯑꯃꯨꯛꯇꯪ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯅ ꯁꯦꯡꯗꯣꯛꯆꯔꯝꯒꯦ. ꯐꯅꯦꯛꯁꯤꯗꯤ ꯃꯤꯒꯤ ꯑꯣꯏꯅ ꯄꯤꯔꯛꯄꯅꯤ. ꯑꯗꯨꯅ ꯑꯩꯅ ꯌꯣꯟꯊꯣꯛꯄ ꯉꯝꯗꯦ. ꯃꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯑꯣꯏꯅ ꯁꯤꯡꯉꯒ ꯑꯩꯅ ꯑꯔꯣꯟꯃꯟ ꯂꯧꯍꯧꯕꯅꯤ. ꯑꯗꯣ ꯃꯌꯥꯝꯅ ꯍꯟꯖꯟ ꯍꯟꯖꯟ ꯍꯪꯕꯤꯕ ꯐꯣꯟ ꯅꯝꯕꯔ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯄꯤꯔꯝꯒꯦ. ꯑꯩꯒꯤ ꯑꯦꯗ꯭ꯔꯦꯁ ꯊꯧꯕꯥꯜ ꯂꯩꯊꯣꯛꯄꯝ ꯃꯌꯥꯏ ꯂꯩꯀꯥꯏ, ꯇꯨꯔꯦꯟꯄꯥꯜꯗꯅꯤ ꯌꯨꯝ. ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯑꯅꯛꯄꯗ ꯂꯦꯟꯃꯥꯔꯛ ꯍꯥꯏꯔꯒꯅ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ ꯑꯆꯧꯕ ꯑꯃ ꯂꯩꯕꯅꯤ, ꯑꯇꯣꯞꯄ ꯃꯌꯥꯏ ꯂꯩꯀꯥꯏ ꯇꯨꯔꯦꯟꯄꯥꯟꯗ, ꯑꯗꯨꯗꯅꯤ. ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯥꯏꯛ, ꯁꯤꯌꯔ, ꯀꯃꯦꯟ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ. ꯃꯌꯥꯝ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄ, ꯐꯣꯟ ꯇꯧꯕꯤꯔꯛꯄ, ꯑꯦꯅꯤ ꯇꯥꯏꯝ ꯐꯣꯟ ꯇꯧꯔꯛꯄ ꯑꯩꯅ ꯄꯤꯛ ꯑꯞ ꯇꯧꯔꯛꯀꯅꯤ. ꯄꯤꯛ ꯑꯞ ꯇꯧꯍꯧꯗ꯭ꯔꯦ ꯀꯣꯜ ꯕꯦꯛ ꯇꯧꯔꯛꯀꯅꯤ. ꯉꯝꯃꯤꯈꯩ ꯀꯃꯦꯟ ꯍꯟꯖꯔꯛꯀꯅꯤ. ꯑꯗꯨ ꯃꯔꯛꯇ ꯀꯃꯦꯟ ꯍꯟꯗꯕ ꯌꯥꯎꯕꯤꯔꯝꯃꯒꯁꯨ ꯉꯥꯛꯄꯤꯌꯨ. ꯑꯩꯅ ꯎꯍꯧꯗꯕꯗꯒꯤ ꯍꯟꯗꯕꯅꯦ ꯍꯥꯏꯖꯒꯦ. ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯑꯗꯣ ꯅꯨꯡꯇꯤꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯅꯕ ꯍꯣꯠꯅꯕꯅꯤꯅ ꯑꯩꯁꯨ ꯁꯨꯝ ꯅꯨꯡꯇꯤꯒꯤ ꯈꯔ ꯑꯔꯩꯕ ꯐꯤꯔꯣꯜꯁꯦ ꯀꯩꯅꯣ ꯇꯧꯕꯅꯤ, ꯌꯥꯝꯅ ꯐꯤ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ. ꯅꯨꯡꯇꯤꯒꯤ ꯈꯔ ꯂꯣꯜꯂꯛꯄ, ꯑꯩꯒꯤ ꯏꯌꯥꯝꯕꯒ ꯂꯣꯟꯃꯤꯟꯅꯕꯅꯤ. ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯕꯥꯏ ꯕꯥꯏ.